ꯕꯦꯂꯦꯟꯗ꯭ꯔꯤꯅꯦ ꯑꯥꯂꯨꯅꯦ ꯀꯣꯕꯤ ꯈꯔꯒ ꯑꯁꯤꯕꯨ ꯑꯩꯈꯣꯏꯗꯤ ꯅꯨꯃꯤꯠ 3-5ꯅꯤ ꯆꯥꯔꯅꯤ ꯃꯥꯜꯂꯣ ꯂꯩꯈꯦ ꯃꯥꯟꯒ ꯇꯣꯅꯤꯡꯒꯣꯒ ꯌꯥꯝ ꯐꯈ꯭ꯔꯦꯕꯣ ꯑꯩ ꯑꯗꯨꯝ ꯅꯨꯡꯁꯥ ꯌꯥꯏꯕ ꯑꯣꯏꯅꯁꯨ ꯆꯥꯊꯣꯛꯑꯦꯕ ꯑꯩꯅ ꯆꯦ ꯂꯥꯎ ꯆꯤꯆꯦ ꯂꯥꯟꯕꯤꯒꯦ ꯁꯦ ꯂꯥꯎ ꯁꯤ ꯂꯩꯌꯨ ꯁꯦꯡꯅ ꯌꯥꯟꯕ ꯉꯝꯗꯗꯅ ꯂꯩꯔꯛꯄ ꯍꯩꯅꯧ ꯄꯥꯝꯕꯤꯅꯦꯕ ꯁꯤꯁꯦ ꯍꯦꯜꯂꯣ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯗꯨ ꯌꯦꯡꯉꯨꯅꯦ ꯂꯩꯆꯤꯜ ꯀꯌꯥꯝ ꯊꯥꯔꯤꯅꯣ ꯑꯩ ꯉꯥꯏꯍꯥꯛ ꯑꯌꯨꯛꯀꯤ ꯑꯗꯨꯝ ꯊꯣꯛꯑꯝꯕꯅꯤ ꯗꯨꯀꯥꯟꯗ ꯆꯠꯀꯦ ꯍꯥꯏꯅꯀꯣ ꯑꯗꯣ ꯉꯁꯤꯁꯦ ꯆꯥꯆꯧꯕꯤ ꯍꯣꯏꯁꯨ ꯂꯥꯛꯇꯣꯏꯅꯤ ꯉꯁꯤꯁꯦ ꯁꯇꯔꯗꯦꯁꯨ ꯑꯣꯏꯕꯀꯣ ꯑꯩꯒꯤ ꯃꯌꯥꯝ ꯁꯤꯁꯦ ꯉꯧꯔꯅꯤ ꯕꯦꯂꯦꯟꯗ꯭ꯔꯤꯅꯦ ꯑꯥꯂꯨꯅꯦ ꯀꯣꯕꯤ ꯈꯔꯒ ꯑꯗꯨꯒ ꯁꯤꯅ ꯉꯔꯥꯡ ꯁꯤꯡꯖꯨꯒꯤꯅꯦ ꯂꯦꯝꯍꯧꯕ ꯃꯣꯇꯣꯔꯅꯦꯕ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒ ꯄꯨꯝꯕꯨꯗꯤ ꯄꯨꯝꯗꯦ ꯀꯩꯁꯨ ꯇꯧꯗꯦꯕ ꯑꯗꯣ ꯑꯩ ꯉꯧꯕꯗ ꯈꯔ ꯍꯥꯞꯆꯤꯜꯂꯅꯤ ꯍꯣꯔꯦꯟ ꯉꯥ ꯊꯣꯡꯕꯒꯤ ꯁꯤꯗ ꯑꯥꯂꯨ ꯁꯣꯏꯗꯅ ꯂꯩꯔꯦ ꯁꯤꯗ ꯀꯣꯂꯤ ꯍꯋꯥꯏ ꯍꯥꯞꯄꯅꯤ ꯃꯌꯥꯝ ꯆꯥꯆꯧꯕꯤ ꯍꯣꯏꯁꯨ ꯊꯨꯡꯉꯔꯦ ꯑꯍꯥ ꯑꯃꯨꯛ ꯒꯥꯔꯤ ꯐꯥꯎꯖꯟꯗꯕ ꯏꯃꯨꯡꯁꯤꯒ ꯐꯥꯎꯁꯜꯂꯛꯏ ꯒꯥꯔꯤ ꯑꯩꯗꯤ ꯁꯣꯟꯗꯒ ꯂꯥꯛꯏꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯉꯥꯁꯦ ꯈꯨꯠꯆꯥꯎꯁꯦ ꯌꯦꯡꯉꯣ ꯀꯩ ꯉꯥꯅꯣ ꯁꯦ ꯕꯥꯎꯔꯣ ꯁꯨꯛ ꯆꯥꯎꯕ ꯉꯥꯁꯤꯕꯨ ꯑꯩꯈꯣꯏꯗꯤ ꯅꯨꯃꯤꯠ 3-5ꯅꯤ ꯆꯥꯔꯅꯤ ꯀꯀꯥ ꯀꯩꯅꯣ ꯉꯥꯁꯦ ꯀꯤꯂꯣ ꯀꯌꯥꯅꯣ 2.5 ꯆꯥꯎꯔꯦꯍꯦ ꯍꯧꯗꯣꯡꯁꯤꯐꯥꯎ ꯉꯥꯎꯔꯦ ꯑꯁꯤꯁꯦ ꯃꯌꯣꯝ ꯆꯥꯎꯅꯕꯅꯦ ꯀꯩ ꯉꯁꯥꯏ ꯂꯩꯈ ꯃꯥꯜꯂꯣ ꯂꯩꯈꯦ ꯃꯥꯟꯒ ꯇꯣꯅꯤꯡꯒꯣꯒ ꯌꯥꯝ ꯐꯈ꯭ꯔꯦꯕꯣ ꯕꯔ ꯐꯣꯏꯔꯦ ꯀꯔꯤꯝ ꯆꯥꯝꯃꯛꯇꯦ ꯐꯔꯦ ꯃꯅꯤꯡ ꯆꯥꯗꯦꯗꯁꯦ ꯑꯗꯣ ꯆꯥꯆꯧꯕꯤꯅ ꯀꯩꯅꯣ ꯃꯌꯥꯝ ꯄꯨꯔꯛꯑꯦ ꯍꯤꯟꯖꯥꯡ ꯅꯥꯄꯤꯗꯒꯤ ꯑꯗꯩꯗꯤ ꯌꯨꯝꯒꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯂꯩꯗꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯈꯣꯔꯁ ꯇꯧꯕ ꯉꯝꯖꯗꯕꯗꯣ ꯑꯗꯨꯗꯣ ꯆꯥꯆꯧꯕꯤꯅ ꯄꯨꯔꯒ ꯁꯨꯝ ꯂꯥꯛꯑꯦꯕꯀꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯆꯥꯛ ꯆꯥꯔꯤ ꯍꯧꯖꯤꯛ ꯑꯃ ꯐꯧ ꯀꯟꯅ ꯑꯣꯠꯂꯤ ꯊꯕꯛ ꯐꯔꯄꯣꯠꯅꯤꯁꯦ ꯃꯥꯒꯤꯔ ꯃꯤꯒꯤꯔ ꯈꯪꯗꯦ ꯃꯥ ꯑꯣꯠꯄꯤꯔꯤꯁꯦ ꯑꯩꯅ ꯆꯥꯛ ꯆꯥꯔꯤ ꯅꯨꯡꯁꯥ ꯆꯥꯏꯅ ꯁꯝꯁꯨ ꯀꯪꯍꯜꯂꯤꯃꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯆꯥꯛ ꯆꯥꯔꯤꯁꯦꯀꯣ ꯕ꯭ꯔꯦꯛꯐꯥꯁꯁꯨꯅꯤ ꯑꯗꯨꯒ ꯂꯟꯁꯁꯨꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯃꯦꯔꯥꯃꯦꯁꯅꯤꯅ ꯑꯩ ꯏꯇꯣꯝꯇꯅꯤꯅ ꯁꯨꯝ ꯑꯩꯒꯤ ꯁꯨꯝ ꯉꯧꯔꯒꯅꯦ ꯆꯥꯔꯦꯗꯅ ꯑꯗꯣ ꯃꯣꯏꯒꯤ ꯑꯃꯨꯛ ꯆꯥꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯊꯣꯡꯗꯣꯔꯤꯅꯦꯕ ꯉꯥꯗꯨꯗꯨꯅ ꯑꯩꯅ ꯃꯣꯏꯒ ꯆꯥꯃꯤꯟꯅꯔꯣꯏꯗꯕꯅꯤꯅ ꯑꯩꯅ ꯁꯨꯝ ꯑꯩ ꯃꯦꯔꯥꯃꯦꯁꯅꯤꯅ ꯍꯥꯏꯅ ꯑꯩ ꯑꯗꯨꯝ ꯅꯨꯡꯁꯥ ꯆꯥꯏꯕ ꯑꯣꯏꯅꯁꯨ ꯆꯥꯊꯣꯛꯑꯦꯕ ꯑꯩꯅ ꯄꯞ ꯆꯥꯛ ꯆꯥꯔꯦ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ ꯏꯃꯨꯡ ꯆꯪꯕꯗ ꯀꯀꯥꯅ ꯉꯥ ꯁꯦꯝꯃꯒ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯣ ꯍꯤꯟꯖꯥꯡ ꯅꯥꯄꯤꯗꯤ ꯑꯩꯅ ꯉꯁꯥꯏꯅ ꯁꯦꯝꯅ ꯂꯣꯏꯔꯦ ꯆꯥꯛꯁꯨ ꯆꯥꯏꯁꯟꯅ ꯂꯣꯏꯈ꯭ꯔꯦꯕ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯉꯥꯁꯦ ꯕꯖꯥꯔꯁꯦ ꯄꯞ ꯇꯧꯊꯣꯛꯑꯦ ꯑꯗꯨꯒ ꯊꯣꯡꯗꯣꯛꯑꯦꯕ ꯂꯣꯏꯁꯜꯂꯛꯑꯦꯕꯨꯅꯦ ꯆꯥꯃꯟꯈꯤꯗꯅꯅꯦ ꯍꯥꯏꯗꯤ ꯉꯥ ꯃꯇꯨꯝꯗꯨꯅ ꯆꯥꯝꯃꯕꯅꯤꯅ ꯈꯔꯕꯨꯗꯤ ꯉꯧꯊꯣꯛꯑꯒ ꯊꯝꯃꯦꯕ ꯑꯗꯣ ꯈꯥꯡꯁꯦ ꯄꯥꯊꯗꯣꯔꯕꯅꯦꯕ ꯌꯥꯝ ꯋꯥꯅ ꯊꯣꯡꯉꯦ ꯑꯩ ꯈꯤꯇꯪꯒ ꯁꯧꯍꯜꯂꯒ ꯑꯗꯨꯒ ꯊꯥꯡꯗꯕ ꯌꯥꯔꯅꯤ ꯑꯗꯨꯒ ꯊꯥꯡꯗꯔꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯑꯒꯦ ꯑꯗꯩꯗꯤ ꯃꯌꯥꯝ ꯑꯩꯒꯤ ꯍꯤꯟꯖꯥꯡꯁꯦ ꯊꯣꯡꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯗꯤ ꯆꯥꯛ ꯊꯤꯗꯣꯛꯑꯦ ꯑꯗꯣ ꯑꯩꯗꯤ ꯆꯥꯔꯣꯏꯗꯕꯅꯤ나 ꯃꯣꯏꯒꯤ ꯊꯤꯗꯣꯛꯄꯤꯔꯦ ꯑꯗꯨꯒ ꯃꯣꯏ ꯄꯨꯝꯅꯃꯛ ꯆꯥꯔꯦ ꯑꯩꯅ ꯐꯃꯨꯡꯗ ꯐꯝꯃꯒ ꯌꯦꯡꯉꯤꯅꯦ ꯀꯀꯥꯅꯦ ꯃꯃꯥꯅꯦ ꯑꯗꯨ ꯆꯥꯆꯧꯕꯤꯅꯦ ꯏꯕꯣꯛꯅꯦ ꯑꯗꯣ ꯇꯥꯆꯧꯗꯤ ꯊꯕꯛ ꯆꯠꯈꯤꯕꯅꯤꯅ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯒ ꯏꯅꯝꯃꯁꯨ ꯂꯩꯇꯦꯕꯀꯣ ꯆꯥꯛ ꯇꯣꯛꯂꯛꯄꯩ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤ ꯑꯩꯈꯣꯏ ꯃꯃꯥꯒ ꯆꯥꯆꯧꯕꯤꯒ ꯁꯤꯡꯖꯨꯒ ꯁꯣꯏꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯅꯨꯡꯊꯤꯟ ꯌꯧꯔꯕꯅꯤꯅ ꯊꯕꯛ ꯂꯣꯏꯁꯜꯂꯝꯃꯦ ꯑꯗꯨꯗ ꯆꯥꯆꯧꯕꯤꯁꯨ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯔꯥꯅꯤꯡ ꯂꯥꯛꯑꯦꯕꯀꯣ ꯑꯩ ꯑꯃꯨꯛ ꯃꯤ ꯄꯨꯝꯅꯃꯛ ꯅꯨꯃꯤꯠꯁꯦ ꯑꯃꯨꯛ ꯇꯥ ꯆꯪꯉꯤ ꯀꯩꯒꯤꯅꯣ ꯍꯥꯏꯁꯤꯅꯤ ꯇꯥꯏꯕꯪ ꯁꯪꯁꯥꯔꯗ ꯅꯨꯃꯤꯠꯀ ꯊꯥꯒ ꯀꯤꯕ ꯅꯨꯄꯤ ꯑꯃ ꯂꯥꯛꯏ ꯑꯗꯨ ꯁꯤꯅꯤ ꯃꯥ ꯅꯨꯃꯤꯠ ꯎꯕꯗ ꯂꯣꯏꯔꯦ ꯑꯁꯨꯃꯥꯏꯅ ꯀꯤꯒ ꯐꯠꯇꯦꯕ ꯁꯨꯝ ꯆꯣꯡꯕ ꯆꯣꯡꯕ ꯂꯦꯞꯀꯅꯨ ꯃꯌꯥꯝ ꯇꯨꯇꯨꯁꯦ ꯀꯃꯥꯏꯅ ꯂꯥꯛꯏꯅꯣ ꯈꯪꯗꯦꯕ ꯏꯁꯤꯡꯁꯦ ꯂꯥꯜꯂꯒꯀꯣ ꯃꯥꯅ ꯁꯣꯝ ꯁꯥꯏꯗꯩ ꯂꯥꯛꯏꯔꯥ ꯈꯪꯗꯦ ꯔꯥꯅꯤꯡ ꯃꯐꯝꯗ ꯐꯪꯅꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯂꯥꯟꯗꯒꯤ ꯀꯟꯅ ꯍꯣꯠꯅꯔꯤꯅꯤ ꯑꯗꯣ ꯑꯁꯤ ꯂꯥꯟꯅꯕ ꯉꯁꯥꯏꯗꯤ ꯍꯣꯠꯅꯩꯅꯤ ꯄꯝꯕꯁꯨ ꯉꯝꯗꯕ ꯑꯩꯈꯣꯏꯅ ꯆꯥꯛꯁꯦ ꯐꯨꯅꯤꯡꯗ꯭ꯔꯦ ꯌꯦꯡꯉꯣ ꯃꯥ ꯈꯪꯉꯤ ꯃꯥ ꯂꯧ ꯂꯥꯛꯏꯅꯦꯅ ꯉꯥꯏ ꯂꯩꯔꯤꯁꯦ ꯌꯦꯡꯉꯣ ꯗꯗꯥ ꯄꯝꯕꯤꯌꯨꯔꯣ ꯏꯕꯣꯆꯧ ꯅꯪ ꯍꯧꯖꯤꯛꯀꯤ ꯗꯗꯥ ꯄꯝꯕꯤꯌꯨꯔꯣ ꯃꯥ ꯍꯣꯠꯅꯔꯤꯕ ꯃꯥ ꯂꯥꯟꯗꯩ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯣꯠꯅꯗꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ
ꯀꯌꯥꯝ ꯊꯥꯞꯅ ꯂꯥꯛꯏꯅꯣ ꯌꯦꯡꯉꯣ ꯃꯥ ꯀꯤ ꯌꯦꯡꯉꯣ ꯊꯨꯝꯃꯤꯒꯤꯅꯤ ꯄꯨꯔꯥ ꯀꯤ ꯁꯦꯂꯥꯎ ꯀꯩꯁꯨ ꯇꯧꯔꯣꯏ ꯁꯦꯂꯥꯎ ꯔꯣꯕꯤꯇꯥꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯕꯨꯡꯒꯥ ꯄꯨꯔꯛꯑꯒ ꯍꯧꯖꯤꯛ ꯄꯨꯔꯣ ꯔꯣꯕꯤꯇꯥ ꯑꯩꯈꯣꯏ ꯇꯨꯇꯨꯅ ꯅꯪ ꯉꯥꯏꯖꯔꯤ ꯂꯥꯟꯅꯩ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯉꯝꯃꯣꯏꯅꯦ ꯇꯨꯇꯨ ꯑꯩꯕ ꯇꯨꯇꯨ ꯉꯝꯃꯣꯏꯀꯣ ꯅꯪ ꯁꯦꯂꯥꯎ ꯆꯤꯆꯦ ꯂꯥꯟꯕꯤꯒꯦ ꯁꯦꯂꯥꯎ ꯁꯦꯂꯥꯌꯨ ꯆꯤꯆꯦꯅꯅꯦ ꯂꯥꯟꯕꯤꯗꯣꯏꯅꯤ ꯁꯦꯂꯥꯌꯨ ꯂꯥꯟꯕꯤꯗꯣꯏꯅꯤ ꯍꯥꯏꯔꯒ ꯆꯠꯈꯤꯅꯣ ꯑꯩꯕ ꯔꯣꯕꯤꯇꯥ ꯂꯥꯜꯂꯛꯏꯅꯦ ꯍꯨꯏꯁꯦ ꯁꯨꯝ ꯊꯣꯡꯁꯦ ꯂꯥꯟꯒꯤꯅꯤ ꯍꯥꯏꯅꯤ ꯅꯣꯏ ꯑꯦ ꯆꯣꯡꯊꯈꯔꯦ ꯑꯩ ꯂꯥꯜꯂꯦ ꯍꯧꯖꯤꯛ ꯑꯌꯥ ꯆꯣꯡꯈꯔꯦ ꯔꯣꯕꯤꯇꯥ ꯎꯗ꯭ꯔꯦ ꯔꯣꯕꯤꯇꯥ ꯉꯥꯏ ꯉꯝꯗꯗꯅ ꯃꯥ ꯆꯣꯡꯊꯈꯤꯕ꯭ꯔꯥ ꯈꯪꯗꯦ ꯆꯤꯡꯉꯨ ꯑꯗꯩꯗꯤ ꯃꯌꯥꯝ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯇꯨꯇꯨꯅꯦ ꯀꯩꯅꯣ ꯇꯧꯔ ꯑꯗꯩꯗꯤ ꯆꯥꯛ ꯄꯞ ꯊꯣꯡꯗꯣꯛꯑꯦ ꯆꯥꯊꯣꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏꯗ ꯑꯆꯧꯕꯤ ꯍꯣꯏ ꯆꯠꯇ꯭ꯔꯦꯕ ꯉꯁꯤ ꯑꯍꯤꯡ ꯂꯦꯛꯑꯦꯕ ꯃꯥꯒꯗꯣ ꯆꯥꯒꯅ ꯐꯤꯂꯝ ꯌꯦꯡꯉꯦ ꯆꯥꯛ ꯇꯣꯛꯂꯛꯄꯒꯤ ꯀꯩ ꯃꯥꯜꯂꯦ ꯃꯃꯤꯠ ꯈꯨꯌꯦꯡꯗꯣ ꯑꯗꯨꯏ ꯅꯠꯇꯦꯗ ꯕꯕꯨ The next day. ꯍꯜꯂꯣ ꯃꯌꯥꯝ ꯆꯥꯆꯧꯕꯤ ꯍꯣꯏ ꯍꯧꯖꯤꯛ ꯆꯠꯇꯒꯤ ꯇꯧꯔꯤꯑꯦꯕ ꯑꯌꯨꯛꯀꯤ ꯆꯥꯛ ꯍꯥꯏꯗꯤ ꯆꯥꯛ ꯉꯟꯅ ꯊꯣꯡꯗꯣꯛꯄꯤꯔꯦ ꯑꯩꯅ ꯄꯨꯡ 10 ꯃꯈꯥꯏꯗꯨꯒ ꯃꯣꯏ ꯆꯥꯔꯒ ꯍꯧꯖꯤꯛ ꯆꯠꯇꯒꯤ ꯇꯧꯔꯤꯅꯤ ꯕꯣꯕꯣꯛ ꯈꯨꯔꯝꯃꯤ ꯆꯥꯆꯧꯕꯤꯅ ꯑꯗꯣ ꯃꯥꯁꯦ ꯑꯣꯈꯥ ꯀꯨꯏꯔꯦ ꯍꯥꯏꯗꯤ ꯆꯍꯤ ꯑꯃ ꯐꯥꯗꯩ ꯇꯧꯔꯝꯕꯅꯤ ꯃꯥ ꯂꯥꯛꯇꯕꯁꯦꯀꯣ ꯑꯗꯣ ꯍꯟꯗꯛ ꯂꯥꯛꯏꯗꯣ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯃꯟꯗꯅ ꯉꯥꯏꯍꯥꯛ ꯀꯞꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯣ ꯆꯥꯆꯧꯕꯤ ꯊꯤꯟꯕꯒꯤ ꯊꯣꯡꯒꯥꯟ ꯊꯣꯛꯂꯛꯏꯅꯦꯕꯀꯣ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯏ ꯏꯪꯊꯝꯊꯥꯒꯤ ꯅꯨꯡꯁꯥꯅꯤꯗꯅ ꯃꯣꯏ ꯍꯧꯖꯤꯛ ꯆꯠꯇꯒꯤ ꯇꯧꯔꯤ ꯀꯥꯎ ꯌꯥꯗꯦ ꯀꯔꯤꯗꯅꯣ ꯅꯪꯅ ꯇꯧꯔꯤꯗꯣ ꯑꯩ ꯈꯪꯉꯤ ꯃꯥꯏꯅ ꯐꯣꯇꯣ ꯅꯝꯅꯤꯡꯉꯤ ꯀ꯭ꯋꯥ ꯆꯥꯈꯤꯒꯦ ꯐꯖꯔꯤ ꯌꯦꯡꯉꯣ ꯌꯦꯟꯗꯣ ꯈꯣꯡꯉ ꯆꯠ ꯀꯔꯤ ꯕꯥꯏ ꯕꯥꯏ ꯑꯩꯅ ꯗꯦꯁꯥ ꯑꯣꯏꯁꯨ ꯑꯗꯨꯝ ꯋꯥꯡꯗ ꯒꯥꯔꯤ ꯃꯆꯥ ꯀꯩꯅꯣ ꯋꯥ ꯃꯇꯣꯟꯗ ꯍꯣꯔꯥꯏ ꯄꯥꯜꯂꯦꯅꯀꯣ ꯑꯗꯨꯒ ꯂꯦꯜꯂꯤꯅꯦ ꯁꯤ ꯑꯥꯏꯗꯤꯌꯥꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯗꯣ ꯁꯤꯒ ꯀꯥꯈꯠꯂꯒ ꯀꯥꯈꯠꯄ ꯃꯇꯝꯗꯗꯤ ꯀꯥꯆꯦꯡ ꯆꯤꯛꯀꯅꯦꯕ ꯀꯥꯆꯦꯡ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯀꯥꯆꯦꯡꯅ ꯌꯥꯟꯕ ꯉꯝꯗꯗꯅ ꯂꯩꯔꯛꯄ ꯍꯩꯅꯧ ꯄꯥꯝꯕꯤꯅꯦꯕ ꯁꯤꯁꯦ ꯆꯤꯡ ꯍꯩꯅꯧꯅꯦ ꯁꯤ ꯍꯩꯅꯧꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯁꯔꯕꯨ ꯃꯍꯤ ꯈꯤꯇꯪ ꯄꯤꯊꯛꯎꯅꯦ ꯑꯩ ꯃꯍꯤ ꯂꯩꯇ꯭ꯔꯣ ꯏꯪꯊꯝꯊꯥꯁꯤꯒ ꯅꯪꯗꯤ ꯆꯥꯕꯩꯇꯅꯤ ꯀꯟꯗꯣꯏꯕ ꯁꯤꯡꯗꯣꯛꯎꯁꯨ ꯆꯣ ꯊꯕꯛ ꯂꯩꯇꯕ ꯅꯪꯒꯤ ꯅꯪꯅ ꯉꯥꯡꯕꯗꯨꯒ ꯆꯥꯟꯕꯤꯔꯤꯅꯤ ꯏꯕꯦꯝꯃ ꯈꯪꯕ꯭ꯔꯥ ꯅꯣꯏꯒꯤ ꯁꯨꯃꯥꯡ ꯂꯨꯝꯃꯦ ꯑꯗꯨꯒ ꯆꯥꯟꯕꯤꯕꯩ ꯋꯥꯅꯤ ꯑꯗꯨ ꯆꯤꯡꯊꯣꯛꯎ ꯍꯣꯠꯅꯔꯤ ꯌꯦꯡꯉꯨ ꯍꯣꯠꯅꯧ ꯁꯤ ꯌꯦꯡꯕꯗ ꯑꯩ ꯊꯕꯛ ꯃꯥꯡꯉꯦꯅ ꯇꯧꯏꯌꯦ ꯌꯦꯡꯅꯤꯡꯕ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯁꯨ ꯊꯕꯛ ꯁꯨꯖꯈꯤꯒꯦ ꯑꯗꯨꯑꯣꯏꯗꯤ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯐꯪꯅꯔꯁꯤ